Good evening, leaders. Ngasi Facebook Live tayo video viewer puno ko ahan mamaktada kamam di paksanda na kok no kai khum na buchari. Ngasi to tawjaga dori ba sigumba yam unique oi ba academic or private investor gi yam maru oi ba khoi gi ngasi presentation na CPB na magi damakta khoi gi special guest ani khoi election duna laibire aduna ngasi gi session na si hobudagi na loyo fawba khoi na punna yawmin duna khoi na new haibasi karino aduga masigi vision and mission ji karino khangdre bisi naw sing bu khangna na bagi damakta angamba level da koina share tok thopiu amadi gyan tan mina bada khoisu sawra thokta mo lomina si hai wafam thamjage ngasi koina tawjaga do webinar si academy of private investor gi study invest prosper hariba asigi maru saru koina ngasi mayang famda lang thokbigani han mamakta da samak mayang mayang yung form da self introduction da tawjage ay giming kangabam Deepak Chandra aduga ngasi mag new consumer community sila president oina lejabani adu Indian Leadership Council member ama oina sulejeri aduga new bu koigi promote tawjaba pamba adugumba koigi new yama kapsni aduga co owner ama su oijeri adu master proprietor su loijere adu member of VIP club ama di CRU club ki member ama suni adu private investor ama su oijeri adu entrepreneur ama suni aduga international speaker amasu oijeri aduga khoigi asayam na chawa aduguma big dreamer amasu oijeri aduna ngasi koina program si pangthokpa matamda ekoina yamna toina sizinaba khoigi wahi khara leigani haibadi compliance and risk disclaimer hariba saruk sida yauriba EIP education information product MLCI multi level crowd investing aduga CRU crypto unit haina khangne aduga mahakse internet points for tokens haina su digital analogy haina su khangne aduna haiba wai singa si karigumba khoi presentation piring ai mikop to mayam singna taba matam da hariba sing meaning si asingi haina loksin bi bagyan pathok tai aduna maroi na khoi ngasi tawjaga doriba thorok thoram asi presentation program asi khoi company gi khoi gi share yon mar traga total sale to bunate aduga khoi na karigumba share na traga total sale to bai basidi tongan ba mahak ki country dogi rule gi matung ina khoi na dum darkar gi matung ina tawbani adubu ekoi tawjari basidi ekoi adugumba ekoi tangai phadaba adugumba license ama pairaga tawbu nate haibadi ekoi ngasi tawjari basi education information product haibadi pithribi mafam khuding makta yahonba yaba adugumba education information koigi knowledge pibi banina asigumba aknaba license ama yawdra sudum pangthok payai aduna ngasi India da Manipur ekoi ngasi yorokna mayam pithribi pumba leibak tongan leibak singda pangthok la khrabani aduna karigumba ekoina adom na karigumba financial gi maramda aduga financial consultant natraga na atopa lobbying ba taraga som gi country gi state ki daka laiba financial consultancy kaya daktana biraga dum honna bibe yai tawudu boy koina tawsari basidi only koina lambi tapi ba karamna ngai pa ka dage du karamna sakhun mina dage haiba lambi du taksa ba khaktani adana ngasi gi program sida maroina special guest oina lensin dra laibi kraba koi sar ani khak haiba sar ani si koi gi manpur speaker talent hana practice tawraga lakhrawa dugumba leader oina bagi damakta tongan ba khoigi gyan loksing sing phangbiraga lakhrawa dugumba leader ani ni khoi mayam na su thoidong hendona khangbiraba khoigi sir Kennedy Soibam cha amadi sir Nandamam Roman Singh hariba leader ani sina dynamic oiba leader ani sina mayam ngasi presentation asi bibigani hariba sir Kennedy Soibam cha hariba khoigi leader asi yamna dynamic oiba khoigi new consumer community program gi vice president gireng tale bibani aduga hariba sir asi koigi CRU amadi VIP club ki member suni private investor ama suni entrepreneur ama suni adu international speaker ama su ibiri aduga koigi international leadership training goa da pangthokpa adugumba training da susar yabiru roba adugumba leader ama khangi loina na hoji chachariba MLCI marathon 260 days da zu participate toriba adugumba jama dynamic oiba leader ni sarasi su yamna asa sauba aduga yam energetic oiba leader ama khangi aduga ekoigi hariba sasi natana nakal da laibiri ba khoi sa Nandamam Roman hariba leader asisu sab manavering ta haibadi new consumer community program pass da khoi vice president oina laibibani aduga mahaksu khoi leader asisu CRU amadi VIP club ki member su oibiri international speaker am su oibiri loina na khoi international level da pangthok ba goa da pangthok khiba dugumba international leadership training program su yauro ba dugumba leader ni loina na hariba khoi sa Nandamam Roman asisu MLCI marathon 260 ki participant amasuni aduga mahaksu yamna
ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯖꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯂꯤꯗꯔ ꯑꯃ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯕ ꯁꯤꯒꯨꯝꯕ ꯅ꯭ꯌꯨꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯂꯤꯗꯔ ꯑꯅꯤꯁꯤꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯔꯛꯄ ꯃꯤꯀꯨꯞꯇ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅ ꯃꯤꯀꯨꯞꯅ ꯍꯣꯡꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯂꯤꯗꯔꯁꯤꯡꯅ ꯄꯤꯔꯛꯂꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯂꯧꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯀꯦꯅꯦꯗꯤ ꯁꯣꯏꯕꯝꯆꯥꯗ ꯐ꯭ꯂꯣꯔ ꯑꯁꯤ ꯁꯤꯟꯅꯖꯒꯦ ꯋꯦꯜꯀꯝ ꯁꯥꯔ ꯀꯦꯅꯦꯗꯤ ꯁꯣꯏꯕꯝꯆꯥ floor is yours. Thank you, sir. Thank you, Sir Deepak. Ahamamata ngasigi Facebook miyeng tabiba bimagpu Kennedy Shurumsaki Makedagi Taranda Oxari. Anda ngasigi asigunda po webinar ki program asibu at saru yapu phangan birak Global Leadership Council ki leadership Ninguna Panjabda Sar Sajikanta Laimayum amasung sa ani opu haningan letan tagachari ani dangasigi ekhoso ni lebiripa koi Sadipal Chandra koi IT section su yamna maru ebani maru eba saramani haiba sar sipu ayam tagachari belan ngasigi Facebook live asibu ahan ki on yengbiripa ngebu sutam tarang oksari duga hani yengbikhabar bisindusu koi mukana happy Moktada I sakta sage I ming Kennedy Shovancha I new Kajuba Vice President Amani Aduga two VIP Club ki member Amas Ojari I samak say private investor Amas entrepreneur Amani Aduga international speaker Amas Ojari Aduga Kuada Pangtokiba leadership training Amadasu I samak saru yazarure Aduga Hauji Satariba MLCI Marathon 260 Hariba program su ay samak participant when sa gazari aduga ay samak si yamna big dreamer apung yam energetic oiba dumba leader mani. Thank you, sir. Next slide, please. Yes. Ngasigi asigum laba webinar asida akoina hariba meeting program asida akoina part ani legani ahan ba part adudi investment thinking Hariba investment thinking Hariba part asida ekona makhatana nexi academic investor have karino Hariba academic private investor sina machine financial literacy da lawriba role si karino ani da VIP club of investor have si karino Hariba topics makhada amum bacha tana ekona growth prospect bonus for participants of club global group portfolio multi-level crowd investing Multi-level crowd investing have si kaino, ado have the MLC business have si kaino, aduga business training for partners, ado mari subuda ekone negative si new economic evolution of the world have si kaino, aduga masigi plan company ki plan kali level ke have listing ba ekone mari sumene ni chagari. Next slide, please. Yes, Academy of Private Investor. Hariba Academy of Private Investor have si kaino have to ay marik sumna hajage ahama maktada Academy of Private Investor asi laktingida ekoi na ngasi phobada school college amasung mahilosin kayada ekoi education kayama phangdul lai hariba education asibu ekona traditional education kawi hariba education asida taibong miye ba ekoni hingbada changi ba paisa asi karamna tangadage haimna singba asigi lesson amata ekoi tamjake aduna hariba lesson si ekona Academy of Private Investor Hariba Academy Sidagi when the Pambigani Hariba Academy asi 2011 da Hogdosakibadi Ekogi Masida Tongan ba Ekogi Hogdokibulana Masida Tongan ba Ekogi Global Online Portal Singba Ekona Yam expert or Ekogi Musing Haitare Masida Ekona 9 years expertise or Dumba Education Center Money Aduga Hariba center asida ekona 1,355,000 user hena laikaba aduga hariba students sing asi ekoi 176 country dagi ekona ayamba oire habadi lebak chama humda taruk dagi hen ekoi hariba academy sigi chhatra sing laikhrabani aduga hariba ekoi asigumba ekoi institute asida ekoi sahi kulum doidagi tadaba adugumba expert oirba adugumba
finance investment am facing the ozasing tapi tambiri aduga hari sida ekhona theory khak natna khona practical study sing ba tongan ba khogi finance ka mari ne ba kayam khoi phambigani next ta ekhona phangadi si akhogi punsida mai pakraba musing sigi tasing na thokraba moi case studies na sing ba ekhona group lesson amasung individual coaching sing ba haiba patang sida ekhona haiba jaga sida haibadi academy sida phambigani. Next slide, please. Yes. The investment thinking have to investment investment ki plan yam lai adu ngasi ekhona khanadriba investment hasidi financial investment ki wakhal onsi ekhoi tabam miyoda adki matik maru oi habasni aduna masigi makha taba macha taba ai taksar ke next slide please. Yes ngasi ekhona mangda uriba ekhoi ki sigle labni pa si magi maming rawati ki sakhi kawi adu hai baru bati ki sakhi hari bani pa si Mamasam si Japanese American amani mahangna akhoi miye bagi tongan ba lagi ba akhoi miye kanglo si manga simpangi matungna akhoi na kanglo mari thona khadu pirami haiba simpam sing siki menungda yan hanba akhoi gi fast quarter leiba asi akhoi na working tare working group working people se akhoi employee hands khame aduga ani subasi entrepreneur you work for yourself ko home subuda businessman you own a business sadi pangasi is like I'm not track and doctor way you own a business and people work for you home subuda sorry pari subuda investor money works for you hariba simpam mari sida economy basing si tongan ba simpam da lay ado ai masa tana laksage aham da koi mayam oirom da yingina si aham da working hariba mi kang sikaram ba group no hababu akhoi sing asi kanagumba government amagi natra kadigum government amagi natra lanai sangstan adi private institute obai adagi akhoi public sector obai haiba makhoi sing sida thabak to mi kanghu khangai makhoi sing asigi akhoi plus point amasung minus point tongan lay haiba working group to lay ba mi sing asigi plus point khara haijar bada makhoi sing asi pen kai hage bu akhoi amagi akang na ba akhoi structure laigani makhoi fixed income am laigani aduga makhoi sick leave amasung makhoi tongan ba akhoi holiday leave na singbada akhoi pet tawi aduga makhoi negative point ama hargadi makhoi sing asi kedoge hababu makhoi akang na batulop lay makhoi sidi akang na batulop lay bunatna makhoi ahen ba sen tanabagi mafum adu laite masini makhoi negative point se aduna makhoi thabak sisu amuk makhoi kai hai tare ya akhoi ado akhoi kanu pibungam da guarantee pibungam da adum bam oi bathang da laibasi entrepreneurship ni entrepreneurship habasi karam mi kangpu khangna bage haiba tarbada makhoi si kari gumba government amagi karuma private sector amagi thabak tawtraba makhoi masana masagi system macha ama dokcharaga makhoi gi small business ama ningatchaba adum mi kanguptuni makhoi sing asi aikoina samna harabada migi mapan tangdana masana masagi thabak sujaba miwo singju khangne makhoi sing asige su aikoina plus point laigani amasung minus point laigani plus point da amani palabada makhoi sing asi hena suri ba makhai hena phangi aduga makhoi masana masagi on boss ojai kanam tagi makha pondi aduga negative point da harba targadi makhoi si hai tare akhogi yamna akhogi makhoi si sorry I connect tang mayam da squeeze of view yes akhogi negative point si ke dogebu makhoi si ayam tanda bankrupt sakali aduga makhoi si sudragadi makhoi paisa phangde adagi mogi income lagte hai yes hariba group asita laiba mi kanglup si mioi pithibel laiba mioi apunba mi chama ge menungda 90% di hariba mioi kanglup si lai aduga makhoina sublatagi pithibi gi laiba well sigi 10% khatam makhoi gi
मखोई त लई yes somda mu yelomda mu yang minasi yelomda akoina ahamba quadrant laire yat ki ahamba quadrant sida akoina businessman we businessman habasi kaino makoi si larik haiba haitaba chidana makoi masagi oiba system amada mi mayam ama large amount of mi mayam ko akoina thaba piba aduga yamna chawba company na jingba lingkat pa miyosing aduni makoi di a huge amount of money darka oi makoi da ko aduga makoi plus point amasung minus point lai point di ke ho makoi na thabak su de makoi mi thabak su laga makoi gi paisa phangi aduga makoi si yam kai tare free time amali tare aduga makoi ni competition aduga makoi gi moina product na ekoina miyam na pambite kadi makoi si company akogi mokoi company na traga mokoi business tu fail on bagi machak masu oi ma pose aduga ba bahai tare hogi right side ki aroi bas da koi luxury si investor ne hai ba mi karno si kara me kalno no hababu makoi si paisa na akogi thabok son ba mi habadi sen talhan ba kangu ne makoi si makoi su point minus point lei makoi plus point di makoi thabak su de makoi yam nungai na makoi sen khara akon investor ba tongan ta investor matung da makoi lai ba income den makoi enjoy tor lai aduga makoi minus point da lai disina ke doge bu makoi si kadi gum matam da fine education what pata gari makoi na investor di pa sempam sing ado ruin bugi habadi mang ki ya bugi adugumba lai negative point khara lai point nasi robotic sakina akoina bugi kalmup da bidi pa foreign release aduga aina hijenic body high by yet number by businessman amasung investor high by mu kanglup se pithibili leba mu chamage menungda only 10% khatamak oi abadi 10% ki mu khataksina high ba paisa puthoga makogi muhut silaga thabak suali aduga yamna ngakpa amana high ba mu tara sina pithibili leba well apunba well sigi 90% di makon enjoy tor le adadi mayam habiu akoi se left quadrant amasung right quadrant ani sida karam ba quadrant hena pambi bagi habdi akoi isana isagi thabak su sira habdi sengi damak thabak su sira natraga akoi na sen bu thok laga akoi gi mohot silaga thabak su jigira karigum ba akoi na paisa na akoi da mohot silaga thabak suan si hai targadi akoi seta wan nambiro aduga karigum ba swalo si hai targadi akoi tu nambiro paisa na akoi gi mohot silaga thabak suan si habaduni akoi lai se yes next slide please yes uribasi akoina pithibili leba tonganba country sing asida sing asi education gi ramda lebe ge have the financial chik yang wang lebe ge have the matang dari akoina ngasi sigi slides u pangise hauji akoi tongan ba start si matom color thang we se kudam na dark zone sida akoina leibsi akoi 71 to and more habati pithibida kwadagi financial education me kangupsin ni akoi dark zone lei subod blue tare blue tak light ni mase adu dark blue hai ta last dark blue da legisina tongan ba khoi gi wa lere adu light blue da legisina akhoi gi 61% to 70% ni masigi lamsi se mi laba kanata kumba next light blue da legisina blue color legisina 61% to 60% ni khoi mingona palawda kagi lam no hai di net stress kumba hai ba na hai tongan country sing aki ma ki tongan sigi bete na thang so jatra sta na bada no khoi gray color gi hai ba country sing asida hai ba ti bahai tare akoi gi india asu mayam punamako api gani network problem ama lei dagi akoi tang disturb tore okay hausik akhoi da o phagi basi
no data sida akoi India abasisu amani aduna hariba akoi India si no data oibasi habadi financial literacy laitre habani samjalaga laitaba budi nate lairaga su percentage te yam nem kibna maram orga data phangtra hijabani aduna matang sida aina haijaning basi ngasi akoina Facebook live te yingbiriba view khodimak hariba akoi academy of private investor asida yakshin bituna akoi India laiba music asigi koi financial literacy chu koi laire habadu akoi mayamda koi account hangbo ina koi uthoksi habadu ne ina thamjaningi bo kumsi. Thank you. Next slide please. Yes, akoi hariba financial literacy akoina si maramda nagar matungda ngasi makha tabada ina haijagadu se akoina ai isamak se investor ama oinaba honabada akoi tongan ba kari haita knowledge myam changun darka oi kodam moina akoina personal growth adagi investment course adi basic education business education asina singba mayam lay hariba mayam sigi problem se akoi academy of private investor da hariba problem sigi solve tonabagi akoida room amak lay hariba akoi solution si kuna training courses tongan ba akoi self development da adagi akoi isagi goal setting da adagi planning improvement amasung financial literacy da asina singba adagi investment thinking gi maram da akoina tongan ba business building sagat gi maram da asina singba se akoina hariba academy sigi kutang da kana pambigani. Next slide please. Yes, ngasi akoina akoi mangda uriba slide da uliba picture sing asi achamba music ate hariba music asi ngasi di makoi makoina lairamba punsi marian tagi pura top na change tokraba akoi academy of private investor gi kuthangda change tokraba aduga pichibi biam punamna masak phachana khangiraba aduga music ngakani masita piriba music asida laiba phaba haiba tare akoi iramda manipur dagi su aina khangjaba misak mayam layawi kodam moina harabada akoi anisiba roda akoi metam miss uri miss sanayama adagi madam akoi madam punima asina singba madam Benny asina singba yauri aduga amuko ahena laiba phabudi ngasi akoi program sigi host ona lebiriba akoi Sadipak Chandra koi top most right corner da akoina yamna momo nonga laiba sarsisu amani sa hariba sarsisu koina tongan ba magi ngalingai saruk ta hai tare mahaksu tongan ba simpham mayam honatuna punsida mai pakna bokna kibo misek amani adubu last ta ngasi academy of private investor habasi thengnabadagi asidi pithibida mai paklaba music asigi manungda hariba sarsisu banung chale aduna ngasi akoina bihor khudibak su hariba ski akoi ngasi mai palo music asigi marta akoi su yomina si habaduni ena thaningi se. Next slide please. Yes, amakasu sida photo singda akoi slide sida uliba music asi makoi gi life change tawkraba music ngatani aduna academy of private investor na piriba khudong sabasi koi punna login si. Next slide please. Yes, hariba akoina khudong sabasi matau kana phangadage habadi matangani thanga luxury si VIP club of a private investor akoina private investor amagi VIP club se yaura matungda akoida kari khudong saba phangbake habadani VIP club sigi maramda ai khitang haijage VIP harisi very important person habani aikoi adom su khandari view karigomba adom se hotel hogi chen restaurant amada karigo function amada chal hena khlasi adoi tadi akoina adombu yamna VIP oiba haudi yam very important person ama oina adomda treat tobiraba amasung khudong saba phangaba adudi aduki matik yam nungai kani habatu adom su khandiyu maramduna akoina ngasi private investor amaki VIP club si jawraga akoida kari khudong saba phangi habadani emothang laksadise. Next slide please. Yes, learn how the knowledge you get at the academy provides a result in a practice
ꯑꯩꯈꯣꯏꯅ ꯉꯁꯤ VIP club ki member ama or matungda aikoina phanggadoi se aikoin mana pi khudong sabsi kari kari no hadi magi kana basi number 1 elite club yawi khudong sab phang elite club habsi kai no hadi company asida mangching thana chaliba yamna aikoigi isang thongna khonna jariba amasung company asibu yam nungsidaba mi kal amani elite club haise hariba elite club se changbai khudong saba aikoina laigani anisbuda hariba VIP club ki member ama oraba aikoigi partner singna aikoigi companies tagi any product ama laiba matamda 75% gi discount ama phangani wow kaya sakrob discount no mayam khande imbiu karigomba adoma laibigidaba aikoigi product ama hai tare masi aikoina 100 p hana khalasi and 100 unit p hai khalasi masida aikoina only 25% da aikoina phangadani 75% amudi discount ogodani asuk chawba aikoigi offer si atop tobam phamda ingasi bho thingnajaratri next exclusive offers habati tongan ba offer mayama akhanaba VIP khaktana ki oiba akhanaba offer atopna phangdaba mayama chingba pibiri asset to crypto unit program and bonuses aikoina hariba VIP ki member oiraba partnersing asina crypto unit program da aikoina saruk yawa phangani loina masidagi aikoina tongan ba masigi oiba bonus ayama su hena phambigani aduga additional income stream habati ahenba aikoina income tanba yabagi lambi su mana pibigani aduga participation in closed monthly meeting akoi company amagi akoi development ga mari lenaba akoi meetings na singba akoi company si pangthok sai hariba company asigi oiba closed meeting asi only VIP member or mi siktana pambigani as hariba asiktana te tongan ba akoina company sida VIP member ogadi ahenba su pirakini haina khali piduna su lai aduna suksoi sudana akoina VIP member asi oirgadi sida speed palibasi nataba atopa akoina dongsafa mayamasu lakigani madusu dongsafa lomina si habuduni mayamda thamningi bese next slide please yes akoina kamatau kamna dongsafa phangadagi habuduni akoi huzik akoini academy asida akoina financial education law matamda tongan ba akoigi package hai tare package manga thona khadopi ahambada akoina EIP beginner ani subada EIP basic EIP elementary aduga EIP akoi secondary amazing EIP higher secondary singba akoina u phangani haiba packaging asi kalino habadu ai masata na hajage ihana ambada private investor ma waragadi tangai fadana changda yadraba akoina foundation of investing abadi rules of private investor hariba akogi private investor amagi rule ni panse yamba supaina takpa adumba para amani foundation of capitalization habati matau karamna akoina $1 asi $1 million on gadage habna singba hariba akoi package ni yawi aduga 5 levels of investor amagi tongan ba level lai level ahum lai hariba level of kari no habatu masa tana takolena hariba EIP beginners da tangai bat fadana akoina hoigi private investor ma with the changda yadraba hariba para ahum asi lesson ahum asi akoina hariba beginners de phangani asumna hariba beginners da yawriba khudimuk se basic ta mo yawni basic elementary education oni mathang sum yawpna highest higher education dadi akoina private investor ama oina oibada changba maru oiba tangai phadaba mayam do punna phambigani habisni ena phamdani se aduna adom su hariba kaigumba sigi hoigi education package asi lobin ba yawdi karam ba education package lawraga ingonda hena kudong chagadge habatu adom su mutang khanjabiu next slide please yes education information package EIP sigi magi tongan ba akoigi packet manga ukre haiba packet manga si akoi tongan magi leijari haibati magi tongan cost leijari kudamoina hairasi koi EIP beginner si koi magi taseng ba actual cost 200 unit ni adu karigomba aina EIP gi member VIP gi member ama oitaragadi hariba EIP package si lawa matamda subnaki 50 unit kana phangani aduga EIP basic si koi magi asengba mansi 825 unit ni adu koina karigomba masi VIP gi member ama oragadi 250 unit phangani asumna EIP limited education EIP secondary education amasung EIP higher secondary education sigi
magi tongan ba magi rate sing adudagi VIP member or matungda yamna discount da ekona phangbigani oda moina aroi bada ina hajning di EIP higher education si magi asengba mamansi 12,725 unit ni adu kaigumba VIP member only 10,000 unit na hariba VIP ki akoi EIP gi kogi package laiba phangbigani aduga lonana hariba EIP gi package si laiba lonana ekona company ki sati kari PV ki hababu ekona 2 gi oiba bonus amaka purchase tabo khudi makta PV khudam boina haibdi EIP beginner level su akoi group bonus khara to su phangani aduga hariba akoi phangiba bonus si mana luxury pa package to gi matungina phangani package masal logadi bonus tang pingna phangani package sarat chawba package ki khoi kenoji EIP dobi takati ahen ba khoi group bonus phangani habsi ein thamjake. Next slide, please. Yes. Pathang dal lagi besi ekona crypto unit. Crypto unit have si karino. Ai ahamada crypto unit have si kaino have si ai masatan hajake. Crypto unit have si yam innovative oiba adugumba training program amani. Karamba program no have bu Pichibida Lariba Mipum Pudimuna Saruk Yaba Inakamba Laraba Jab Bizat Tidana Pichibida Lariba Mipum Pudimana Hariba Global Portfolio Ama Sangatpa Yanabagi Adumba Achauba program Amani Hariba program Asi Han Hambada Equina Marti Tang Untra 2019 Hariba Numit Asida Equigi Nasis Company CEO Oibiriba Sir Enric Pavato Masamang author order hariba program si hodokibani aduna hariba program si ngasi phawbada hek hodokpani ngasi phawbada kari development lairabge habadu akoi punna yengmilasi yes akone slides ta u phange hariba program si amukajo aina anna haijare 13 March 2019 da hariba program si hodokibani aduga program asi ekoina tangkak ahum thonga legani habadi phase ahum thong legani yan hamba phase si ekoina preliminary project launch kawi ani suba phase na ekoina flabbing STO launch kawi ahum subasna pagi merchandising haina khangai hariba phase si hauji phog da saliba phase si ekoina second phase phog la liba development si ekoi puni yeminasi yes ahamba ma 13 March 2019 da ma launch tawra matunda magi Anisuba stage hadi past day ki Anisuba stage si 3rd April 2019 da mase sangba horre aduna mathangda amuk 1st May 2019 da amuk 3rd stage sangakre aduna mathang sum changakosina habati ma stage se sum changna ekoi kwari level khaba haitare ekoi 8 May 2019 masi yamna ekoi companies ki yam remarkable oiba numit amani Masida through the participate tauliba ekhoigi partnersing khudingmaki hian hanba loyalty program bonus adu haribana mesida pibiki aduna ngasi ekhoina yaujariba ekhoina join tawjariba ekhoigi pro program asigi hian hanba equivalent bonus phangi bisi buki matik yam nungai haitare aduga 1st June 2019 ekhoi 4th stage sangaki adagi 1st July 2019 asna 5th stage sangaki ado 1st August 2019 asida ekoina 6th suba stage sangaki 1st September 2019 7th stage sangaki aduga 1st November 2019 8.1 sangaki aduga 13 November 2019 first equivalent bonus of profit bonus masisu ekogi haiba companies gi ani suba remarkable deni habadi numit asida ekoina tu da ekoina yaujari ba koi pan puding maki ihan hanba koi profit bonus do pbk asana lakosina 1st December 2019 da ekogi 8.2 stage sangakre aduga 8 January 2020 se ekoina second part of the development si ekoina enter tawkre habadi second stage sangakre aduga ama atopa ahum suba remarkable day ama haikatadi 15 January 2020 si hariba numit asida ekogi crypto unit program asigi ihan hanba ekogi blockchain changba ekogi ethereum ski kuthang da ekoina blockchain changam namki masi
ahum suba akhoi remarkable oiba numit amani aduga 9 March 2020 asina asisu atopa remarkable oiba numit amani haiba numit asida akhoi internet to exchange ki ayabadu pbk and the first May 2020 asida akhona second part of the second akhoi stage sambiki asumna telaba matam khara sida akhoi crypto unity program si asuge matik development oiki masini ena mayamda share tawtining se next slide please. Yes mamang da hajakre akhoi crypto unit program si akhoi global portfolio amata habetungan toma sector da based over adugumba program amani harba through crypto unit program asina akhoi tibi laiba tungan ba choba company hai tare 20 sector da akhoi invest tawi adugi 20 sector gi investment marketing asi akhoi na slides da u phangise ihan hambada yamna akhoi yam darka oi bahai tare education da ma education sector si yam darka oi ba sector amani yamaro sector amani thanda multi level crop investing development sector of the equity participation in business by co-ownership, health and longevity development sector, innovative transport sector, banking sector, stock market, forest market, cryptocurrency market, insurance sector, real estate sector, innovative development sector, agricultural and farming development sector of entrepreneurial, cooperative and social development, science sector, culture sector, precious and semi-precious metal sector, precious and semi-precious stone sector, space development sector, civic sector. Hariba tongan sector kunsida hariba akhoi through program asi akhoi na invest tawi hai tare akhoi crypto unit program sida laiba 20 sector sida akhoi na hariba sector sida gi angakpa profit mayam tani akhoi na mayam na share to bise. Next slide please. Yes, Global Crypto Unit Program wrote 404,737,965 unit today. Have the akhoi Global Crypto Unit Program se adugi matik kayam value lage habadu ngasi 404 million neba 737,965 unit neba ngasi pobra akhona lai magi values adugi matik tengra matam sida adugi matik magi values wangkai aduga ngasi akhona slide da phangi si akhoi ngasai pangiba sector 20 dugi marta aina kara interesting oiba sector mari khatani silapa chali yana bada akhona phange sushi master have the harba sushi master si akhona chain restaurant ni akhoi Japanese chain restaurant hetare masi lakchating da aina karigumba wafum khatam thamjage mayam adom akhoi gi lekai da natraga tongan mafam da leiba hotel restaurant sing usang birangani adom na hariba restaurant sang matungda to apam pamba akhoi chana thana ba chabi da matungda akhoi na adom da gi akhoi gi cash oina natraga akhoi gi pen oina akhoi bill oina akhoi hariba mafam da hotel gi owner da natraga kano da manager counter da pbirami ado ngasi phawda akhoi na charu thaudugi adugi cost gi oiba return ama phobong si bo phang kai tare adu ngasi di akhoi gi sushi master hariba asigumba chain restaurant asida akhoi ke doge haba akhoi ngasi charu gi akhoi gi ai isa makti hai tare ngasi akhoi ge cruise te yarba mi amana traga akhoi gi partner amana kai gumba mana charu ba thau dui mayam gi bonus phangani haba aduna adugi matik yama nungai ba wafam amani yama kai hai tare yam akhoi innovative oiba akhoi gi athot amani hauzik phawda akhoi gi wala laiba restaurant si ojiki sushi master si 37 lai adu telab matam tharda akoina 5000 restaurant akoi akhoi extend tobagi akhoi company gi adumba ideology lai mathang da pibasi akhoi gold mining ni akhoi punama khange gold habasi yam stable oiba adumba commodity amani haiba commodity asi adugi mat sendong laiba adugumani adu masi maru ena akhoi nupising su yamna pamba aduga akhoi lan oina akhon asset oina election do su yamna kahita yamna affordable oiba yam comfortable oiba adugumba thangi metal amani yam tang metal amani haiba metal asigi gold mining tobagi mafam sing asida akhoi tongan ba akhoi gold mining sectors akhoi mafam yam lai haiba company sing asida akhoi
crew na hadi akogi company asina invest tawi hariba invest tawbudi phangakpa koi profit ayam chu yam wangi hai tare adoni akoina sida ain thamningi se mathangda film industry habadi masi akoina cultural sector changi adom su khandu ingbiu akoi ngasi film amagi maming hai panjarbada akogi Spider-Man mini yama pamna bdo adugumba film si akogi angang si yama pamba adum film si yengba matamda ngasi akon Spider-Man yengobagi tiye kaubdagi akoi ticket tugi oiba return am to lak adubu ngasi akoina film industry sector sida akoina kejik production gi akoina Dragon Man hariba film asi akoina aigi marumapang amasung aigi yengmino ta dagdi yam nungagani khali adubu khenaba amadi aina aigi booking counter gi kalakba ticket tu aina tiba targasu at the end of the film yengma matung dadi aigi return lakani whereas aigi friends ngi lawi haiba adana ngasi akoina cruise ta akoina join tarugadi akoi khudimak hariba kejik club na thoko ro thopa akogi sector kunsna sorry akogi culture sector sina olipa mapam thadaripa adugumba lessons du yembom tamda akoida su profit am lakani aduga mathang sina aduge matik yam innovative oiba adugumba akogi technology amani basal hariba basal asi maruoina kai akogi volcanic regions in the phangi hariba basal hariba si yamna kanba aduguma khali fiber amani masi yot tagi ju steel tagi su hena kanba aduga masi yam yangba adu durable oiba adugumba makhalgi akogi fiber amani hariba fiber asi maruoina khana construction da hena sinai kudamoina harasi akogi space craft da rocket sabda adagi aeroplane da car sabna singba yumkai sabna singu sinai ada hojiti anoba technology oina laiba basal asi koi yot singba ki mahut sindragani hariba akogi innovative oiba basal asidagi su koina achauba aspect lay akogi achauba profit lakani habasu akoi thajab lay masini ekena yam interesting oiba koi sector mari khaki ena lokot chadaga mayanta ejuining hygiene english next please yes ekona crypto unit program si yaurum tumda akoida kari phang haibituni mathangi sigi sachta open se yes crypto unit program si ekona yaurum tumda mas da ekona phangi basi my kana basi number 1 co-ownership of true global portfolio habdi akoi pithribi oiba choba lanamas oina laiba pikusi akoi co-ownership ki long sabado phangani habdi mapu oiba phangani haita number 2 da monthly loyalty program bonus koi thagi oiba loyalty program bonus su phangdigani ahum subada opportunity to receive profit bonus amang su aina akogi panjakre babu akoida profit bonus phangani regulated and transparent financing habdi company asigi yamna phachaba regulate tawraba amasung transparent oiba finance ki maramdasu ekoina yam thoroughly ekoina uo phangani CRU value growth due to increase in asset akogi crypto unit programs ki value wangkhatpa khudingi akogi assets isu hangalakpagi khudong saba du lay number 6 the possibility of circulation of crew in global merchandising habati akogi crew gi program asina paramarga global merchandising da akogi long sab amasu pibiri masine akogi crypto unit program na pedipa kanabase next slide please yes haiba kudong saba asi akoina phangba pambiragadi akoina magi step by step guide lejai adagi karino haitadi number 1 da akoina darka odibasi mac free registration habati haiba company sida akoina register tawum matamda koi sel dopa tingde akoi free da register tawba phangikani ani subada become a member of VIP club and receive bonuses aduga ani sub step c akoina VIP club ki member ama oibolna akoina bonus phangbaduni habati bonus phangbi kudong sabasu legani aduga ahum subada choose the right EIP mamang da akoina panjakhiba EIP package manga adagi marangda aigi chanaba aige habadi aina offer effort toba ngamgadaba adugumba EIP package ado
lobby yagani, aduga khandi bi yagani, aduga mari suda check actions and go for it. Adu lena ekona haiba lawra matungda ekona action da on thok yagani. Masini akoi step by step guide si, koi Academy of Private Investment PB de guide ni. Matang slide, next slide please. Yes, ngasi pawda ekoina school college ta mahi tamba matamda kogi PT akoi PT do kiba P do amu return toroke. Adobu yamna nungai badi ekogi Academy Private Investor da ekoina EIP education package lorum tungda ekoina financial literacy je tamna adom su sen tambe gai. Aduna amuka hamzari, do you want to earn by learning right now? Adom tamna sen tamba pambidabra. Pambidagati koi cheta 1 thagapiro. Pambidagati 2 thagapiro. Next slide please. Yes. Masida uribasi multi-level crowd investing. Multi-level crowd investing habsi kaino. Yes, halpa ekoina multi-level crowd investing ki details se laksating eta aina haijaning bati ekoi tongan ba koi multi-level koi network marketing kayam sulare aduga tongan ba business koi investment gi koi dumba program yam sulai. Ado multi-level crowd investing habasi karino habasi aina basa tana piribada hariba multi-level crowd investing habasi ekoi miyam punna adugumba saruk yaminaiba yaba adugumba program amani hariba program si karama making program no hababu multi-level marketing ki mahaki ideology kharasu yawba aduga investment business ki adugumba magi nature kharasu yawba hariba nature anisina pullaga yamna adugumba super oiba adumba platform ka piba adumba khoi kana business platform hai tare adumba platform amani multi-level crowd investing habasi samjalakanda MLN dagi idea khara adu investment business dagi idea ka ani ji punsalaga semba adumba yam super oiba platform amani se ahamada ekoina multi-level business di yengsi harbi multi-level business da ekoina kali phambigani hai tari number ahamada ekoina accessible training abadi koi training kaya marum ekoi ka koi business ka mari lena training karam ambigani ani subada home business habati yumda laina aina business tobagi opportunity du laikani your own director habati isana isagi director oba kana amati makha pondana isana isagi director obai kulong sa sulai your own employee habati isana isa ki dak thabak tujabagi kulong sa sulai work online habasi ekoina chalu chatra kaiguma pham amla chathok chin tawdaga su ekoina network ki khutang network habadi internet ki khutang da ekoina thabak tobai khudong sa sulai aduga haiba multi-level crowd investing sna ekoida kari ama ahenba umpir ge haibu unlimited revenue habadi mapan nai daba sen phangba ki khudong sa ba tijari international business habadi international ki thakta laiba adumba business platform amasu mana segat piri fast realization of dream habadi aina punsida phange khanba tange khanba manglan mayam ama thuna mangphauna bagi khudong sa piri opportunity to earn millions in 12 to 16 months tha trying to den humfu phogi manungda aikoina paisa million ama tanba ya bagi khudong sa su piri aduga investment business tomda amu yeminasi aikoina kari kana phange habu habadi multi-level crowd investing na ekon investment ga malina da kari tong sa piri number 1 investment consulting training investment ga mali laina ba ekoi training kayam phangani investment instrument habadi ekoi na invest to ba yaba mafam sing donana investor riba mafam sing adugi co ownership oibe kudong sa basu ekoi da pibiri opportunity to increase your capital quickly habadi adongi self haitare ekogi sen agi leijaba san paisa senthum yama thune hengalna bi khudong sabam spi asset management abadi agi leijari ba senthum ado manage to ba karana manage to gi habi khudong saba phangbigani opportunity to create asset of 1 million
in 24 to 16 months. Tha kunga mari des tha hubogi menungda aikoina 1 million ki asset nama sempam mama sagat pa yabai kudong sawam piri. Aroi bada prestige habati hariba thabak asi atuki matik yam lem ningai oiba yamna lemba thabak mak amani habasni ena mayam thadning ise. Next slide please. Next slide please. Sorry, please send the slide. Okay. Asi network problem kitang laibana mayang waro biroy. Ay ngang chari ba mafam sisu nong yam kana suri. Maru na nga sige akoi handak parak technical akadi network problem si adugi matik Manipur thenga bire masigi tama nyana waro biroy. Yes. Hauji ekona start to u phangi basi 2014 da ekoina MLCI akoi gi hadokram new gi company si hadokram matungda ngasi phawuda ekoina kari udong saba phangkrabage adukti matik akoi development laikrabage habatugi matangani ahamada ekon u phange 750 plus active partners of the world ngasi phawuda ekoina company asi launch sec tawitiguti tawkraba matungda ngasi phawuda prithvi gi tongan lebak singda ekoi active partners si 750,000 laikre aduga business operation in 175 plus countries. Hariba business asi 175 plus ki matakta haribdi tongan lebak cham umdramanga ena hariba business asi operate tawkrabani. Aduga akhoi business asi kwadigi wangpa rank high tare president rank asi achieve tawkraba akhoi partner 71 hena laikre. Aduga hariba language si we speak 11 language habadi ekhogi prithvi lei ba tongan ba lon taramathoi musinai masi manungda laibu phabadi ekhogi ima lon maitelon asisu saruk ama ori habadi taramathoi su lon taramathoi sigi manungda koi ima lon su yamna maroi ba lon ama ori sinari. Aduga company asina hack lakpadagi ekhoida partner singda bonus kayam pibi phatke habaduni matsida pallibasi 96,398,734.02 units si koina bonus oina ekogi partnersing da pitokre aduga we achieve 1,359,695 registration over 5 years sahi manga sida ekogi register tokraba partner si million amaga akogi million ama aduga koi listing chahunga yakhimapan aduga chatuk maudrangani aina pazare si international akogi system da pazare mayang waro biroi aduga tha amagi oina akoda register tawa missing asi 19,995 ni aduga nomagi oina register tawa missing sina 666 aduda pung amada register tawa mi missing chi 27 ni aduga minute ani khudingi mi register amam tawi adudi asigi data sing stege khna khangmanga me adudi akhogi company asi dokimatik yam tuna growth laikre haba sini khna thanjani gesi adu thangi slide ta am laksage. Next slide please. Yes, stories of success akoina sida ngasi slide sida u phangiba music asi adukimatik akogi dynamic oiba adugumba leadership duni asi ogi company asigi academy of private investing ki kutangda mioi kaya am hai tare mai pakraba music dugi manung chalaba adugumba top leadership akani bakoi si yama dynamic oiba aduga innovative oiba leadership ni masi aina ming loimak pandaga su aina amani palabada Elena Pepina and Martison adagi Martin adagi Nell Morrison asina singbani hariba leadership asigi martagi ai amatang lokacharabada asi economy slide sigira
ꯎꯕ ꯐꯪꯉꯤꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯦꯂꯦꯅꯥ ꯄꯦꯄꯦꯅꯥ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛꯁꯤ ꯂꯇꯤꯚꯤꯌꯥꯗꯒꯤꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 13 ꯁꯨꯕꯗ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯔꯗꯔ ꯁ꯭ꯇꯗꯤꯒꯤꯗꯃꯛ UK ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ UKꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯖꯣꯕ ꯑꯃ ꯐꯪꯕꯁꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯦꯜꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯃꯥ ꯊꯕꯛ ꯐꯪꯈꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯈꯔ ꯃꯈꯩꯗꯤ ꯐꯪꯉꯦꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯥꯒꯤ ꯕꯣꯁꯅ ꯃꯥꯅ ꯐꯌꯥꯔ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯥꯅ ꯐꯌꯥꯔ ꯇꯧꯔꯛꯄꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯁ꯭ꯂꯥꯏꯗꯁꯦ ꯄ꯭ꯔꯦꯖꯦꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛꯅ ꯖꯣꯏꯟ ꯇꯧꯕꯗꯤ ꯉꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯗꯨꯒꯨꯝꯕ ꯇꯣꯞ ꯂꯤꯗꯔ ꯑꯃꯗꯨ ꯑꯣꯏꯔꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯖ ꯇꯧꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯅꯤ ꯉꯁꯤ ꯑꯦꯀꯥꯗꯃꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯚꯦꯁꯇꯔꯅ ꯄꯤꯕꯤꯔꯤꯁꯦ ꯅꯦꯛꯁꯠ ꯁ꯭ꯂꯥꯏꯗ ꯄ꯭ꯂꯤꯖ ꯌꯦꯁ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯩ ꯁꯛ ꯇꯥꯛꯆꯔꯛꯀꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯍꯨꯝ ꯁꯨꯕꯗ ꯙ꯭ꯔꯨꯕ ꯀꯨꯃꯥꯔ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠꯇꯒꯤꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯍꯦꯛ ꯊꯪꯅ ꯂꯩꯕ ꯔꯥꯖꯦꯟ ꯊꯧꯗꯥꯝ ꯑꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯔꯁꯤꯁꯨ ꯒ꯭ꯂꯣꯕꯦꯜ ꯂꯤꯗꯔꯁꯤꯞ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯑꯃꯅꯤ ꯃꯥꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯨꯒ ꯂꯥꯁ ꯔꯣꯗ ꯑꯩꯈꯣꯏ ꯇꯥꯏ ꯑꯉꯥꯡꯕ ꯄꯨꯟꯕ ꯂꯥꯏꯃꯌꯨꯝ ꯁꯟꯖꯤꯀꯥꯟꯇ ꯁꯔꯃ ꯍꯥꯏꯔꯤꯕ ꯁꯥꯔ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯂꯤꯗꯔ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯀꯌꯥ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯄꯗꯅ ꯋꯥꯠꯂꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅꯤ next slide please yes ꯑꯩꯈꯣꯏ MLCI business ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ MLCI business ꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤ ꯍꯥꯏꯕꯗꯨꯅꯤ ꯁ꯭ꯂꯥꯏꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ MLCI business ꯅ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯐꯪꯕꯁꯤ business from home be your own boss ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥꯒꯤ ꯕꯣꯁ ꯑꯣꯏꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯕꯣꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯍꯥꯏꯔꯤꯕ MLCI business ꯅ ꯄꯤꯕꯤꯔꯤ start your international business from the scratch ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯩꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯍꯥꯏꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯏꯆꯪ ꯆꯪꯗꯅ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯤꯛꯄ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ ꯑꯍꯨꯝꯁꯨꯕꯗ ꯑꯟꯂꯤꯃꯤꯇꯦड ꯑꯔꯅꯤꯡ ꯄꯣꯇꯦꯟꯁꯤꯌꯦꯜ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯅꯆꯤꯡꯕꯁꯨ ꯍꯥꯏꯔꯤꯕ MLCI ꯕꯤꯖꯤꯅꯦꯁꯀꯗ ꯄꯤꯔꯤ ꯃꯜꯇꯤꯄꯜ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯀꯌꯥꯗꯒꯤ ꯏꯟꯀꯝ ꯂꯥꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯌꯨꯅꯤꯛ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MLCI ꯕꯤꯖꯤꯅꯦꯁꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯂꯩꯇ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯒꯗꯧꯔꯕ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯤꯖꯤꯅꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤ ꯃꯊꯪꯗ ꯃꯦꯁꯤꯚ ꯂꯤꯚꯔꯦꯖ ꯑꯦꯀ꯭ꯔꯣꯁ ꯇꯨ ꯑꯦꯟꯇꯤꯌꯔ ꯋꯥꯔꯜꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯦꯅꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯩ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ MLCI ꯕꯤꯖꯤꯅꯦꯁ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩ ꯃꯊꯪꯒꯤ ꯁ꯭ꯂꯥꯏꯗ ꯑꯃ ꯂꯥꯛꯆꯒꯦ ꯅꯦꯛꯁꯠ ꯁ꯭ꯂꯥꯏꯗ ꯄ꯭ꯂꯤꯖ ꯌꯦꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ MLCI ꯕꯤꯖꯤꯅꯦꯁꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯇꯥꯡꯗꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ MLCI ꯄ꯭ꯔꯣꯖꯦꯛꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤꯕ ꯔꯦꯖꯤꯁꯇꯔ ꯇꯧꯕꯁꯤ ꯁꯦꯟ ꯇꯤꯡꯗꯦ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯛꯇꯥꯛꯁꯦ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯄꯥꯁꯄꯣꯔꯠ ꯑꯗꯒꯤ ꯗ꯭राइविंग लाइसेंस ꯑꯁꯤꯅꯆꯤꯡꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ
ꯑꯩꯈꯣꯏ ꯁꯦ ꯚꯦꯔꯤꯐꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯦ ꯑꯆꯨꯝꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯀꯅꯤ ꯑꯃꯁꯨꯡ ꯀꯝꯄꯅꯤ ꯁꯥꯏꯠꯇꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯒꯅꯤ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭रोꯒ꯭राꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ next slide please yes ngasi aikoina academy of private investor gi student chatra ma oina kari kari khudongchaba phangni habado akoi puni yimilasi 300 group points after registration is complete aikoina registration tor matungda atang sida akoina VIP member ama oiraga oiraba matungda akoina registration toro matung VIP member ama oiraba matungda aikoina 300 group points ki khudongchaba akogi bonus ama khak company sati pibiri masi laibak thipa hagadra laibak phaba hagadra hayeng tang kulhundoi hariba nimi asibo katang hariba khudong saba se pibi anai akoi yamrabada hayeng nimi chupa ama laibanina hariba akoi ngasigi Facebook live asibu yengbiriba pier khudimangna hariba khudong saba si manghangumsi akoi khudimang saru yapsi asine ina haningipse aduga twiste khudimaki akogi financial literacy training legani aduga every Thursday khudimaki akona MLCI business ki training legani maraksida ana tang aina panjaning bahai tare akoi lagliba akogi Friday hai tare haiba Friday sida aduki matik akogi golden Friday hai se akoi sida don golden Friday hana akogi akhanaba idai amada piba khudong chaba duni haiba golden Friday si masigi numisida aikoina EIP lauragadi aikogi EIP laiba aikogi magi actual cost dagi aikoina 10% 15% 25% 20% singba tabai khudong chaba dulai tabu hariba golden opportunity asi kanana phangbigadi hababu VIP member oiba mi aikogi partnership kana hariba sik phangbigani aduna hariba golden Friday gi khudong chaba asisu akoi punna mangholloisi akoi punna saruk yaminesi haibasne matangsi thamdani se next slide please yes akoi ki company new economic evolution world gi magi tongan ba vision mission kayam lei haiba vision mission si akoina kari no hai yengminasi global distribution of wealth habadi prithibi ki laiba wealth sing ase akoina mipung khudim manana yenthpa security and protection akoina paijadiba sen thum sen lupa khara se masi mafam sana amasung safe oina security oina thamba help other mi atopa mi sing mateng pangba prosperity nungai yafaba happiness realization of dream punsida pangphaunaba haidi aina mangjadiba mangdo mangphauhanba asini samjala kana ekoi company pibasi ekoi company ki ekoi gi vision mission si ai amka na haijage prithibi lariba well head ina kumba mina paisal laga thamba hen leiban ekoi lan haitare laibana pata leoba adagi ina kumani hen ina khugiba adugi onatana bada ekoi prithibi laiba lan se ekoi manana yenthomina aduga security and protection habadi akoina paisa division akogi lan thum khara si mafam chana akogi thamba aduga mi mateng pangba habdi atopa kana gomba akogi tola tarabsina mateng pangbiba amasung nungai yefaba amasung agi mangnan mangphauna ba habasina akogi company sigi amata ngairaba agi pandam duni next slide please yes akogi new economic evolution of the world sigi akoi company sigi magi yamna maruiba pillar ahum lei haiba pillar ahum dining asi akoni start u phangise number 1 the education patang sida palibi education si akoi gi traditional education nate akoina asi phawba tamai ba school college tamai education nate masi amata ngaraba akoi gi financial education aduni haiba financial education asi akoi mi ama oina hingbada tasengna darka lairaba adugumba education aduni
Ani subada co-ownership. Ekoi mamangda panjakre. Hariba news gi makhala 20 sector tongan company miyam lay. Hariba company mayam siki co-owner mapu oibagi kudong saba adu kogi companies na pibiri. Ahum subada business. Habadi aina business tobi kudong saba amasu mathamsta ekonna laygani. Hariba education co-ownership amasu business hariba pillar asi yam news ki yam maru oiba kogi amata watpa yadraba adumba maru oiba pillar ahum dani. Next slide please. Yes. Asi ekona mangda u phangiba music asi achama mi amta nate haiba music asi ekoi company sigi president council gi member ngakani ada ihan hambada ekona u phangiba yam singlem nipa asi Sir Andy Cobalto masamak ekogi company SK CEO ni aduga mathangda Madam Mila Sujakova haiba president council asigi chairperson ni adumana mathang ekogi leader mayam laire Petu Jalba Dragos Andre Hawks Arman Zamila Sir Habinder Singh asi ekoi India ki ekogi news ki director ni aduga Dr. Lydia Onam hariba Madam si ekoi Manipur dagi ekogi yam singlelnaba ekoi Madam amani magasi ekoi India ki one ihan hanba president ka ki ba ekoi Madam aduni aduga pathangda Nina Nagain hariba Madam asisu ekoi Benam dagi yamna adugumba sing thoroba Madam amani hariba singasi ekogi ngasigi ekoi news gi yamna maru oiba presentation council gi member ngaktani. Next slide please. Yes, ekoi housing mayama tamkre mayama khangkre ekoi asigi presentation asida Academy of Private Investor karino ekoi gi new business new ekoi gi Academy of Private Investor na ekoi kari pikre adagi ML share business karino adagi crypto ni kaino mayama ekoi khangkre mayama sitar matungda asi ekoi yengbiri ba bioi khudimangna si khangbira matungda aina arobda hygiene body Pernah si taran matungda adom decision amatang lahoningi madudi adom hariba business asida hong thangjinba pambibra natraga pambidabra pambidakasu adongi decision ni adubu kadigomba adomna hariba business asida hariba academic private investor da ekone hong thangjinbiba targadi kari khudong chawa phangge habado amutun arobadi iminasi ahambada financial and investment education anis kubada multiple source of passive income. Atang sida ikitang elaborate tora hajage. Multiple sources of passive income. Ekoi miye benangasi poga talio pesa makal ani lay. Aham bada active income haibama ani suda passive income haibama. Active income haibama si ngasi ekoi na surga nomaga taliba pesa asibu active income kawi. Taliba makai phangba phangba suda tokpa income sibuni kon active income se. Aduga passive income harisina ngasi mag aise haksang ngamdaduna phangda taraga legasu letan lakpa ekogi paisa aduga aina ngasi aina phangore adu matungda ai lekida matungda ai ichana isuna adugumna phangau yapa income dani passive income se adu ngasi ekoina hariba company asida khong thangjilaba miyosing adudi asigumba passive income phangnanabagi source to adugumba mayam legani be part of like-minded community ekoi pukchen khojin dinana wakalon manaba niyo kanglup amapun bagi dong sabalai the ability to create asset aigi isagi oiba lan senggo chana bagi dong sabam pibiri the opportunity to live legacy aina tanjaruba aina leijari ba lan thong pun se aigi isa isuda suthang da sinana bagi dong sabam su hambigani masini ekoi hariba program asida ekoina ekogi asigi crypto unit program ekogi new ekoi MLCI amsung academic private hariba apunba ekoi business sida kong tadiba ta kaba misina thangbi kada bukong sabsni yes roba daina hygienic body adom su hariba business sigi tongjab si lobiu aduga lobi daba haduna adongi tare next slide please atang sida igi septi lore adoi kana gomba literam tang ai structure amge mathangda ekoi section amal jari haiba section sida ekoina
speaker oina lebigido si mingoina panjarabada sir Nandeba Roman Singh haiba sir si adok ematik khogi yamna prominent oiba adumba akoina am tamjningai oiba yamna energetic oiba akoi sir ni adana haiba sir si akoi mayam punna welcome to milasi. Welcome Sir Roman, the floor is yours. Thank you, Sakiredi, thank you. Hello, I guess house tabi ragadi plus salam to nabiyo. Sadipak, I guess house tabi bro. Facebook today tholak tre. Okay, yes, thank you. Yes, okay. Ahan mamaktada akoigi yengbiriba bihor punamak yamna pesel leina yengbibagi damakta punamapu Romena good evening haina ina wish tawjage aduga speaker talent hanki maut sinjaraga aina ngasi aigi khangja haijaba khara myam mamangda thoktana share tawna bagi tanjasi Global Leadership Council ki member obiriba Sir Sasikada Laimem amadi akoigi Sir Rajen Thaudam ani sina aibu kudong tabaji pibi bagi damakta haninga leitana sar ni busu aigi saitegi kudong yamna haninga leitana thagalo putok sari lolena ngasigi technical gi kari da soi kitagi kari da ngam kitagi haidana yamna kana senabiriba aduga akoigi amna dynamic oirba yamna nungsijaraba akoigi Sir Deepak Puju aina sugimati haninga leitana thagalo putok sari okay aigi ming Nandeba Roman Singh ai hariba New Consumer Community Partner Program sida Vice President ama oina ai leijabani aduga crew amadi VIP club ki ai member ni aduga entrepreneurship ama suni aduga private investor ni ai international speaker ama oina leijari aduga hojik mamangda koigi gawada pangthokki ba international leadership ta ai participate tawjarure aduga hojik chathariba MLC marathon 260 su ai participate ama tawjari aduga aigi wakhal aigi manglan aduga ai yamna saujaba aduga asayam saujaba misak ama kakchini okay next slide please. Okay, ngasi aina miyam da pijagadoriba presentation program asi kari no haiba matamda akoigi I run of private investor capitalization secret what to do next in order to live in 3 months next step haiba sigi matangda aigi khangzaba knowledge punamak miyam da share tawjage. Okay, next slide please. Wow, investment basic training akhoi ngasi akhoi yengbiriba bihor punamakta ai question masa makak hangjage akhoi yengbiriba bihor punamak si akhoi paisa se pambi dabra paisa pambi haibasi tasegna wakhanda chumba leiragadi 10 thagapiro paisa se kanam pambi dra male. Okay Sir Deepak pame ai samaksu pamjabani isasu pamjabani da ite namjarage akhoi gi viewer Facebook viewer punamak se loi tum grabra khangde please isa se paisa yamna darkar oi paisa pami haibasi leiragadi 10 thagat piro. Okay, thank you. Akhoi mioi basi asagi mapan tangba haibatare akhoi mina yum awang ba saraga akhoi saningi ajaba yum saningi ajaba kar tuningi isa phaba skunda like tamaningi aduga yama nungai ai phaba pusi mare lamba akhoi lening adu hariba nungai ai phaba pusi mare na si karida depend tawi haib matamda paisa da depend tawi adu akhoi na paisa haibasi akhoi mioi ba magi life ta asugi matik important oiba adugumba program ama khadi haibadi paisa bu leiragadi punamak akhoi na tawba ngamdaba leitre haibasi punamaki mind da stuck tawga leiba adugumba ama khangni aduna akoina investment haibasi yaudragadi adongi life ta paisa lupa amatta tungba ngamoi haibasi mai mayam da loan haijag. Okay aduna akoina investment haibasi karino haiba taragadi investment haibasi paisa talakna na bagi lambi dubu akoina investment hairaga khangdagani aduna paisa tanba haibasida akoina mioi basina akoina thinersi karino nasi aina paisa khara puthokraga hayeng hekta crorepati oibe yaba hamsin hekta billionaire hekta oibe yaba adagi ekna paisa khojau phangba yabagi akoi lambi se ayam bana thine but adubu investment haibagi knowledge se aigi isada karigumba amata yaudragadi adomna taruriba thabak mayam du akoi aremada tagani
मुतना तोकनी हाइबसिमा आइगी साइटगी थमजगे अदुना इन्वेस्टमेंट हाइबसिगी नॉलेज सी आइगी सादा फुल लेरबा मतुंगदा एनी आइना पैसा तलबनबगी लंबी खुदिमक एकोई संक्शन बा यागनी माइ पाना अदुम नुंगाइबा मी ओइगनी अदुना एकोई इन्वेस्टमेंट हाइबसि एकोई मियोइब अमगी लाइफ ता याबना इंपोर्टेंट ओइ हाइबसिमा आइगी साइटगी थमजगे अदुना ngasi एकोइना investment amadi marketing knowledge si ekoina school da college da university da chalagasu hariba sigi topic si matang da ekoina tamba phangoi adu ekoina hariba investment amadi marketing gi program si karma mafam dagi tamba phangdagi haragadi tongana ekoi course ta mathau tai natragana ekoi so ba pa larik mayam ama ekoi sin laisal leraga paisa tingna matam changna sigi matang da ekoi da nainaraba matam da si matang da koina khangaba matam da hariba ekoi gi investment gi knowledge se lakani but adubu academy of a private investor gi mo chinjaraga aina ngasi adom da investment gi basic oiba training do free of cost adom pukhai ma khaktang pesel laina life si yem biba taragadi investment gi basic knowledge kunemak ai pinanabagi ai ready lai adona adom su investment gi basic training selawning ba lairagadi yes plus thalam thagat piro Okay, thank you, Sir Deepak. Please slide. Sir Deepak, slide change to say. Okay, thank you. Aduna ekoina investment gi knowledge gi ahan bada ekoida legada base I run of a private investor. Private investor amagi ekoigi run nipan khak lai hariba run nipan si number 1 2 3 4 koi ai lai base ai mathang na naina amam toina macha thaina ai mayamda ai share tawsage adu ahan bada understand the terminology haibani adu sida ekoina asset and liability financial freedom amadi financial independent aduga investment versus investing gi matang da ekoina yamna kupna ai nainanabagi tanjasu ai lawjage aduga 2 point da lairibasi 5 commandment of the private investor amagi ekoigi lairiba commandment manga sigi matang da su ai subaina mayamda ai ngasi hajenar be tanjadu lawjage aduga number 3 da leise financial planning number 4 da diversification ni aduga number 5 da maintain investor discipline ni aduga number 6 da don't be greedy and lazy habani aduga number 7 da always run to investing aduga 8 da leise always run to increase your income habani okay aduna hanba tagi I run no private investor gi piriban rule number 1 si ai macha khaina mayam da ai khamjaba punamak share tawjage next slide please. Wow, rule number 1, ekoina financial terminology da ekoina part of khak lairi financial freedom versus financial independent asset versus liability investment versus investing sigi part si amamam tang oina aina yamna macha khaina ai haijage but adubu ekoi yengbiliba viewers singna isagi pen namadi ekoigi koi diary gumba dagin ekoigi exercise book gumba leibiragadi adum loina raga saminagadi yamna nungai gani haina su aida khangi maramdi adom sigi class e lauragadi sungsoi soidana paisa pairdabanina adom calculation tauba hoganingi aduna hanbada ekoina financial freedom haibasi karino koi second ne sumamangda koi bibigre passive income da base tauraga leiriba myoshimbu ekoina financial freedom kawi aduga financial independent haibasina active income da depend tauraga leiriba kangusimbu ekoina financial independent hairaga thangnagani adu financial independent da leiriba kangusingsina mokoidi amna thanjai manglandi amna chawi asadi amna chawi but adubu financial freedom da leiriba kangusingi manak nachalakpa haibududi never oithor the wafam mani aduna ekoina academy of a private investor na piriba ekoigi program asi financial freedom ama oinana bagi passive income lakna bagi adongi financial flow du pibibani haibasima mayam gi brandal heningi aduga asset versus liability investment versus investing sigi matang se ai next slide ai phajana ai make chenga taksage next slide please. Okay, financial independent ekoina kanagumba misakama ma government gi job oibayai aduga private sector da ma thabak tobo oibayai natraga self employed da thabak tobayai any mana taruriba thabak tu ekoina active income da base toraga ekoina magi thabak se tawjabani sadipak slide se phajana udre okay aduna ekoina active income da base toraga laibani adubu aigi luxury ba aigi income dudagi aina expenses aigi expenditure aigi yumgi
sananabagi angang lai la su tamnanabagi maigi bilgi el adagi isingi bilgi ai punamak ai gi laiba ai gi income dagi aina expenditure kha dikhai dokani but adu aikoina sida example ama aikoina sida pange haibadi ai gi tha amagi mali expense $1,000 akoi gi paisa dana 75,000 sigi pose ai gi tha amada satli haina lorasi okay adu ibataragadi aina tha amada lising amamam dollar lising amamam se aina ai expense to bataragadi tha taraga ni thoidadi adom 12,000 tagani aduna haibasi sahi taradadi $120,000 se tagani ai penoda afogi Indian system dadi lamaga lising kunni adu international system da irabanina pazabani $120,000 se adom na sahi tarada akoigi expense tawganeba but adubu haidiba akoigi active income da base tawraga leiriba musingna $120,000 se magi manakta lengdana leiba taragadi mahag without working sahi tara se thabak susu sudragasu mahag adum hingba yarani kanagumba amdagi akoigi depend tawdana but adubu mahagna sahi tara ki matung dagi di magi leijariba magi income do loikhrabanina mahag kedaw mathau tai amu income earn to matau taganeba aduna akoina sida yamna laina khangba mangame maramdi akoina active income da base to ba kangu haibasi karba musing na tawi hai matamda akoina government gi service to basi ma ki leiba sahi dugi 45-50 years fogdi ma thabak tawgani pension sakani manga tabe income la aroi aduga tabe ingang suraga nomaga self employed wena leiba singsu mana thabak suba ngamingai da tanba ngamingai da magi income do lakani aduga suba ngamaktraba matamda di magi income do minus sakani okay aduna akoina leijariba akoigi asset to aduda akoina wahan khalaga akina increase tawna bo honaraga ai punse se life se nungaiba mi ma oigani haibu wakan dumadi kara langadra haina khanjai aduga financial freedom da leiraba kamu singi mokoigi wakhalon aduga mokoigi nature mokoigi smartity sidi ai sida yam kumna ai haijage maramdi akoichu financial gi freedom sigi lambi sida hana financial independent leiramba akoigi room sidagi financial freedom gi room da lakna bo honarak pa haiba sida akoi kari khudong chaba leibagi damakta akoina financial freedom se pami bano haibadu ai mai sengna sugaina ai haijage akoina example $120,000 se leiraba mi amana sahi tara thabak su daba yare adu bami dubu financial independent kawi haibasima ai mamang da panjakre aduga second da akoina financial freedom da hari se akoina $120,000 se adomna leiba taragadi aduga sahi mada adomna 10% da adomna invest tawu matabda adongi paisa se 12,000 phangani adu hariba 12,000 dudagi thagi oinadi lising amamam adom dollar do phangba namgani habadi adongi leijariba adongi capital du kaida bida laiba koigi paisa singduna interest singduna adongi life tu masu aduga adongi isa adugi isu punamaktu matang habadi adongi 120,000 si kaida bida laiba interest singsina adongi income adongi expense to boya bagi pudong sabadu phangadoribani adubu akoina sida 10% da akoina invest tauraga akoina thadaribe income duna sabasi akoida 12% da natragana 20% da adomna invest to bataragadi adongi income do akoina hegatkani for example adomna 120,000 se adomna 20% da puthokpa taragadi thamada na $2,000 phangani adu 1,000 sima ai expense to gitaragadi 1,000 sima ai save to bangam aduna akoigi life sida yamna smartest werpa yabagi adu aigi capital su kaida bida yamna nungai ai pa punsi marel ama phangnana bagi adu lambi ama khak ta akoije khong khajan bani aduna mayam punamak akoi ngasidagi haiba numit sidagi financial freedom sigi lambi sida pulap seminar si haiba sima ai thamjage okay next slide please okay asset versus liability akoina asset haibasina adongi income dubuni aduga liability haibasina adomna taukiba expenditure adomna sina thokiba adubuni aduna akoina matam chupada nungaiba mi ma haibasi karamba mibu oigedagi haiba matamda income sauna lakpa aduga chatkadabana nemba kangu dubu akoina nungai yaiphaba mi ma hairaga khangnai aduna nungai yaiphaba mi se oige hai taragadi ai asset se yamna semba mathau tagani aduna akoina for example adomna akoigi building amakak sare hariba building se aigi lainana bagi aigi darkar oibagi yum haibistagi henba leitabani na fajaba yum amakak sare adu hariba yum se aina asset wondragadi haibadi yum se aina sinaraga
adum leiba taragadi aigi yumdo liability ni but adubu aina sariba aigi building se aina office oina natragana bank oina natragana rent oina natragana karigumba paisa thorongna bagi damakta aina sinagi taragadi aina sajariba building ado asset wongani aduna please aikoigi leader puna mangna aikoigi asset si yamna leiriba makai adongi income chawgani adongi income chawriba makai adom noaigani haibasiba ai thamjage aduna adongi leijariba asset si akoi yamna hekalan si haibadi aikoigi sigi program sida academy of a private investor na aikoida kari pibiri CRU haidana aikoida crypto unit amakak gift oina pibiri haiba CRU gift se nohoi akoigi damakta financing freedom lakna bagi asset tuni haiba asset sida portfolio sida yamna leiriba makai aigi thagi lakatriba aigi dividend thagi lakatriba aigi income thagi lakatriba aigi loyalty thagi lakatriba aigi profit bonus puna magsi aigi asset sigi aigi portfolio sigi matungina lakadawani aduna ngasi haiba numit sidagi yengiriba viewer puna magna isa gi leiriba akoigi portfolio na leiriba aigi number of true do akoi check tobiraga kerkana namagi damakta akoi ngasi haiba numit sidagi hona minasi aduga adongi asset hangala nabagi damakta yamna khudong chaba mana hayeng phawbugi manungda adona VIP chilobi bataragadi chende hanpekini habasu sakidin namang thambirame aduna hayeng asi last day su oibanina please adongi khangna sanaba adagi yaubiri ba punamak hayeng phawbugi manungda ekoi VIP member musu ohausi habasi mai thamjage okay next slide please yes investment akoina investment and investing gi khana badoni adu akoigi investment tool se sida akoi mayam legre bank deposit co owner of a small or medium business insurance company investment fund stock future option bonds adagi forex and high yields ethics real estate akoi basis and maintain and gems trust management sida akoigi investment tawnana bagi akoigi tool mayam lai sida nati asugi matik mayam legre akoi 550 gi matakta akoigi investment gi tool se laigani but adu hariba akoigi bank ki akoigi deposit ki matangda bank da akoina save tawai matangda adagi akoina corner of a small or medium business ki matangda insurance company singda akoi LIC adagi ICICI mayam akoi insurance mayam lairiba sigi mayam sida akoina invest tawge haragadi sigi tulsima ina loge hai taragadi hariba sigi program sing sigi maramda ai yamna kupna khangdaba taragadi adom losakani aduna hariba sigi program amam tul amam sigi magi leidiba manungi criteria magi rule magi principle aduga magi koigi magi criteria mayamasi ekoina yamna munna khangma mathau tai but adu ekoina new na piriba ekoida koigi share yugi program sidadi ekoigi 20 market segment da ekoi invest tawbani aduna hariba sida piriba akoigi program singsisu akoigi share yugi portfolio sagaba matamda yaukrabani aduna akoina precious and maintain gems real estate ta natraga antique ta natraga forex ta natraga trust management ta natraga bond da akoina invest tawba haibasi sigi maramda knowledge se akoi yamna tanba mathau tai adubu akoigi MLC marathon da yaubiriba akoi isinau sing nadi hadiba singi part sing asi stegi hena su matang hena akoi pangamani aduna sukang khangdringaida akoina investment gi tullama samna forest ki hairasi natragana antiques ki hairasi natragana real estate ki hairasi karimta without knowledge ta aina hariba investment tunse aina loba taragadi adom yamna awaba tagani aduna akoigi CRU crypto unit program dadi sida akoigi yamna khangba hairaba hana investment gi knowledge pullairaba train tawraba akoigi waza sing adagi akoigi sar sing akoigi leader sing mayam ama leibanina hariba leader sing asina khangna dainaraba matungda thare haiba singdo akoigi crypto unit program gi akoigi portfolio sagatpada akoi changkhabanina akoina atai yamna kan thirudi taragasu CRU haiba sida aina hek yauksan matamda hariba sida piriba investment tool memsi adomna phangabani aduna akoina investment haiba si karino haragadi aigi leijaba sel lupa khara akoina mafam chaba toman mafamda paisa thambasibu akoina investment haraga khangnai aduga investing haiba sina karino haibado ai next slide ta hajarage sadiba next slide please okay investing akoina investment siga investing ja khenabasi wahi se habit manabadi malaga yamna akoigi khenaba amakak lai adu investing gi knowledge se akoi isada laiba taragadi adom yamna tenma matamda adom haibadi adom gi knowledge gi matungina adom paisa mayam ama tanana bagi lambidu laigani adu example ama oina ai pizage adom $10,000 lairaba mi ama oirabagadi nahana invest tawrani hariba invest na ke capital ni adu sigi posina akoina 20 years ta akoina wakhalama haibadi akoina investing haibasiga investment haibasiga khenabase investment haibasina ai amuka na ajarake
investment hai basina egi lejaba se lupa khara mafam ekoi sector singda segment singda aina thambasibu ekoina investment kawi adu market di ekoi gi interest ki wal leiroi adagi amagi wal leiroi apik pasu hebe yai aso pasu hebe yai but adu investing hai basidi certain time amada chahi manga gi hebe chahi tarang gi hebe chahi kun hebe yai aina tam amakak aina lauraga haiba adugi time duda aigi lejari ba aigi se lupa jo magi percentage amaga loinana aina invest tawna bagi mafam da boy koina investing haraga khangna bani aduna ekoina 10000 si lauraga aina investing to bo matamda ekoina 12% se ekoi ahamda laurasi 12% per year da aduna 20 years ki adum thama matamda 110 $14 se adum phangmangam gani adubu 15% da adumna sahi amagi thadokba taragadi ekoina 199,619 se adumna cover to bangam gani aduga ekoina 18% da ekoina sahi mada thadokba taragadi adumna 361,673 se adumna recover to bangam gani aduga adumna sahi thak 24% da sahi kungi adumna toba taragadi adum millionaire oire 1,182,065 se adum recover to bangam gani ba okay aduna ekoina 30% da ekoina sahi amada 30% da thamba taragadi 3 million di adom recover to ngami aduna ekoina investing gi tulasi ekoina loksan bahai basi ekoigi paisa dupa payak nanabagi paisa payak nanabagi asoba lambi amakakni aduna adomna investing gi program se sinaba taragadi only $1 na adom dollar million ama akoi talakpa yana bagi lambi disu akoi da academy of private investor na pibiri aduna hariba sigi program sigi lairiba matau karam tangedagi habidugi akupa mayamdu akoi chungsan naraga thamina si haibasima aigi site gi thamjage okay next slide please okay second akoi gi runda 5 commandments se akoi yamna important oiba adugumba run namakhakni adu aina hanbada sida koigi save 10 to 30% from your income control your expense akoi sida point manga piri adubu ngasigi yengbiriba viewers singda aina hangjaning badi adom gi thagi laiba income lupa lising kul loibe ai kuthra oibe ai nefu oibe ai lak amo oibe ai laiba ai gi income dagi 10% khak save tobiba yaurgadi only number 10 thagat piro 20% save torgana 20 thagat piro 30% save torgana 30 thagat piro okay bihor punamak tum khraba ke nom tawre okay thank you Sardipak okay aduna aikoina laiba agi thamagi agi income asi 10 to akoina 30% di akoi save toksi haibani aduna for example adom thamada lupa lising nifu se adom gi thagi ai income lakpa mini haina lorsi adu weba taragadi adomna 10% si save to haibasi lupa lising mari se adomna save to bigadabani adu hariba lising mari sina adom gi future da adomna pamiba adom gi dream adom gi pamiba car adomna pamiba yum adomna pamiba punamak adu hariba aina save toriba ai income du khatana aingonda asset orhalaga maduna ai book tanbirakani haibasima ai thamjage aduga adomna expense tawraba adomna losan graba liability singdunadi ankalaga adongi domta kari umba mata pirakadab laite aduna ngasi ai gi lejariba ai gi income du dagi kena aina save toriba mathai ai hena growth laigani haibasima akoi gi 5 commandment gi number 1 da pibire aduga adongi chaliba akoi gi sinariba expenditure si yaringai akoina control tawna honagadawni maramdi akoina paisa si tanba matamda matau kana paisa tangani kamai toro paisa thon gadagi haibasidi akoina plan lamaga loinana akoi si de ithoga wakhan khallaga akoi paisa si tankali but adubu akoina paisa si sinamdai dadi sigi paisa sina si nagadabani si paisa sina nagadabani sina sidal losangrani sina si thadagrani haibasi kanasu akoi taunade adubu ngasi hariba numitsidagi akoi billionaire millionaire si oiradabani na adomna sinariba adongi expenditure sing adu akoi yariba makai hinsap tawraga control tawraga akoi expense tawsi habasima ai thamjage aduga protect your money nahaki lejariba nahaki paisa du matam chupada akoi gi manghaloi arembada haibadi adomna thamiba paisa du ukumanungda adum leiba taragadi punong leiba taragadi adugi paisa du akoina protect tawi haiba yadre aigi lejariba paisa du dagi ai
खर 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 हेगलनबगी लंबी से सी आइना यामना सिनगदबनी सिना आइगी लेजरिबा आइगी इनकम तुदगी चाखलकनी अदुगा आई पैसा दो आइना प्रिजर्व तौबो ngamgani ओके अदुगा नंबर 4 दा अखोइना पीरी से अखोइना इन्वेस्टमेंट सी अखोइना यामना इन्वेस्टमेंट तौरगा अखोइना अखोइ तौरिबा इन्वेस्टमेंट गी तुलदु मांग हिता दि काय हितारगदी अखोइ हारिबा इन्वेस्टमेंट दो आइना करिदुंगी इन्वेस्ट तौरबनो हाइना दोमना खनबिगनी अदुना अखोइना इन्वेस्ट तौबो मतमदा अखोइना जेंगदुरिसे अखोइगी मखन म्याम लई हाइबदी लो रिस्क मीडियम रिस्क हाई रिस्क काना अखोइ म्याम लईरी अदुगा लो रिस्क सिदा अदगी अखोइगी इनकम से यामना पिकना पीबा अदुगा ना मीडियम दना मु मीडियम ओइ लाकपा हाई रिस्क ना हाई रिटर्न लईबा अदुगुंबा अखोइगी मयाम अमसु लईरी अदुबु अखोइना पामिसे कर्म मखम मखदगी अखोइना इन्वेस्ट तौबसे पामी हाइबा मतमदा अखोइना लो रिस्क ता हाई इनकम लाखोसे पामेबा यस असि पामी नत्रगा पामदे हाइबसे पामी जगदी प्लस थागत पिरो लो रिस्क ता रिटर्न से यामना वांगबसे अखोइ पुना मंगना पामेबा सी पाबिरगदी प्लस हम थागत पिरो ओके थैंक यू अदुना अखोइना लो रिस्क ता अखोइगी अहेनबा इनकम यामना फंगनबगी लंबी दो पृथ्वीगी अतोप मफमदा सफम मतमदा फंगोय ओनली एकेडमी ऑफ ए प्राइवेट इन्वेस्टर गी मनाक्ता संसलगा सीना पीरिबा शेयर युगी प्रोग्राम से नतना लो रिस्क ता अदोमना हाई इनकम लाखनबगी लंबी सिनगन लैरोय हाइबसम आइगी साइटगी थमजगे अदुगा अखोइना पैसा से हेन हेन ताखलंगनबगी दम मतम चुपदा अखोइ तमिना सी हाइबसम अखोइ 5 कमामेन अखोइ पीबीरी ओके नेक्स्ट स्लाइड प्लीज ओके रूल नंबर 3 दा अखोइना फाइनेंशियल प्लान नि फाइनेंशियल प्लान हाइबसी अखोइगी शॉर्ट टर्म गी होइना मिड टर्म गी होइना लॉन्ग टर्म गी होइना अखोइना खनगदोइनी अदो शॉर्ट टर्म गी दा अखोइना आई हंदकी थासिगी आई सागत थगदबसिना करिनो आई करि सिनगनी अदगी अंगांगी फी से क्याम हुनगदबनो हाइबना सिंगबा सिना अखोइना शॉर्ट टर्म गी प्लान नि अदुगा मिड टर्म गी प्लान दा आइना करि सी मतम से आई करि गाई लेसिरा नत्रग इनफोल लेसिरा नत्रगना आई से फेंसिंग टोक्सन सिरा नत्रगना फ्लोर टोक्सन सिरा नत्रगना युम से मथक माइगत सिरा हाइबना सिंगबा सिगी अखोइगी मिडम टर्म गी प्लान अमसु होय थबदिगदबनी अदुगा अखोइना लॉन्ग टर्म दा हाइबदी आई सही मंगा सिमा लेरगा सही 10 सिमा लेरगा नत्रगा सही 20 सिमा लेरगा आई हाइबा सिंगी मफम सिदा आई रियल एस्टेट ता आई अमा थमजगे नत्रगना आई बिल्डिंग अमा सागतके हाइबना सिंगबा समाइना आइना अखोइगी था अमगी अदगी हप्ता अमगी था अहुमगी सही अमगी सही 10 गी सही 20 गी समाइना अखोइना शॉर्ट टर्म मिड टर्म अदगी लॉन्ग टर्म हाइदना अखोइना फाइनेंसिंग गी अखोइगी प्लान से मथंग मथंग तौबिगदबनी अदो अखोइना फाइनेंसिंग गी प्लान सिदा अखोइ पार्ट अदि खक लेगनी अदो फाइनेंसिंग गी प्लान से अखोइना करिनो प्रमाइ तोबनो हाइबदु आई नेक्स्ट स्लाइड ता मेक सेन आई हाइजगे नेक्स्ट स्लाइड प्लीज ओके फाइनेंशियल प्लान दा अखोइ लेसे फाइनेंशियल प्लान हाइबमगा फाइनेंशियल प्लानिंग हाइबमगा अनि खक लै फाइनेंशियल प्लान हाइबसि करिनो हाइब मतमदा अदोमना अखोइगी फाइनेंशियल गी अखोइगी वेरिएबल हाइबदि अदोंगी हाइबदि आइना अखोइगी अखोइना आइना मेन तौबसि चिन हाइदोबसि केन तौद्रे अखोइना आइगी लेजरिबा आइगी एसेट से समना अखोइना केनोमा लेरे आई मैजिक अम लेरे हाइरिबा मैजिक से आइना प्लान तौरिनी मैजिक सिमा लेरगा मैजिक सिना आई नोमदा लुपा kaya kaya talakani natragana ai porcelain leire natragana ai autom leire natragana ai building ama sagale hariba sagaliba building sina ai nongmada ai income kaya kaya laangani thagi kaya thokani sahi magi kaya oiba yai haibna singba smaina akoina plan tawraga akoigi tongan tongan ba homda tawbasibu akoina financial plan Going. Aduga, hariba positive plan haiba sidi akoina maybe sidi akoina akoi virtually akoina lawjabani adwain tawdana akoi lawdorba plan si aina hena phagadaba hena sendong legadaba hena kanagadaba in future da kanagadaba aduga aigi asset value wankhalakadaba aigi tungda aigi adum pasha si lagadaba adugumba makhalda akoina financial plan tobuduna hena phagani aduga financial planning haiba sina adongi khutta laaba pasha sina aina si yum sima sarage ai gari sima leirage natragana ai pangthongning bathal singdo tawrage haibasina ai khutta laga da aina sina basibu na koina financial planning ko aduga adomna pasaji lagna namagi labi makhak simbasina koina financial plan ko okay next slide please okay rule number 4 da koina diversification haibani diversification se koigi sida koina piri se don't put all the
egg in one basket basket amada ekoi yerum se punna ekoi hapsan bataragadi ekoi risk yamna wangi haibani abadi ekoina investment private investor ama woina bagi ekoina investment gi tool se ekoina lawba matamda professional investor woina sang na bokona ba matamda ekoina manada ba segment tongan tongan manfamda ekoina invest toba taragadi adongi lossat ka dabudagi kanmangam gani haibadi ekoina si diversification da ekoina short term plan da mid term plan da long term plan da tongan tongan manfamda ekoina invest tawraga tongan tongan ba makal dagi ekoi paisa la anana bagi ekoi gi lambi amasu ekoi diversification na pibani ado egi lejari ba paisa lupa puna magsi ekoina mafam ama khatang da ekoina job launa ekoina thadagi ba taragadi hairiba ekoi gi financial aina thadagi ba invest tawri ba mafam sina class work matamda haibadi hoji ekoi gi pandemic situation coronavirus na pitumi puna magse ekoi pibani na financial class ado puna magse financial class to utaraga su ekoi gi CRU crypto unit program na sagatpada yauriba ekoi gi 20 segment gi program singa sidi amata ekoi down tateba maramdi down cholo jaba mafam singda khallaga ekoi na nainaraga ekoi ne yamna singna ekoi yamna khangna invest tawkibani na ekoi gi down chatabane but adubu atop company singdi down chanaba mayam yauri ba yes aduna ekoi na sida diversification haibasi ekoi gi mind da ekoi na investor ma woina na bagi damakta yamna important woi adu ekoina sida piga dorisi adomna yembi tara khak leire yembi tara sina yerum tara no mada koi adu hariba yerum tara se aina polangam da hapsalaga demit khuding aina yothoba taragadi adom no mar to no madi adom income do profit to la oi aduna adomna thamiba nungtigi aina yongadurba yerum tara sigi manungda yerum ani khaktang adomna thamhau taragadi maduna yebi amuk olhal lagadi ena olhal lagadi maduna muk haki asset ama haibadi amuk henkal lakna bagi lambi amasu leigani aduna adomna khaliba adongi pamiba profit to minus satna bagi damakta diversification haibasi ekoi yamna important way okay next slide please okay investment koi rule number 5 ta investment discipline haibani adu aikoi gi investment tun sing mai magi tongan ba leiba investment sing sigi matungina tongan ba akoi gi magi discipline magi criteria magi manungi oiba mayam lei adu akoi gi CRU crypto unit program gi so akoi gi oiba discipline mayam lei jai haibadi akoi gi CRU gi program da akoi gi part phase 1 phase 2 phase 3 lei phase 1 akoi loi gre phase 2 hujik chali phase 3 da akoi global merchandising che lagadoini adu phase akoi hujik phase 2 gi matam sida akoina sida kari karba program sali have matam da akoi internet exchange ke ya ba piri degi akoi blockchain ke ya ba piri sida akoi khudong chaw mayam ma akoi de piri ba adu adumna akoi gi sida akoi gi last oina haibadi akoi gi stage se loiraba matung da lakataba plan sing do hojik hana usab bi taragadi adu akoina aranba wakal loigani aduna adumna tasengba investor ama professional investor ama woina aduga investment gi knowledge se khangba sigi matangda adumna investment se interest leibo ibataragadi investment gi chali bamagi rule niti niyom sing asi discipline sing asi akoi yamna khamba mathau tai aduga magi plan du gi matungina akoi chatkadoini magi plan du yenga matungda plan du gi matungina aina program se tawodoini aduna Nina semaga thadorokpa investment gi discipline adu aina hekta ai apam mong semu ba habdudi oithoi aduna mai magi leiriba discipline nugi matungina matungna akoina plan tawdabani aduna akoina crypto unit share yogi program gi chalaiba tha khuding gi akoi step by step akoi circle din mamangda akoi site to upigre aduna adumaina akoi gi tha amta leptana akoi program se sathari aduna tha gi laiba sigi program sigi sathari ba oiraiba sigi pibam singse adumna VIP member oiraba adomna hariba sigi investment gi program sigi khangning ba taragadi ekoi gi Saturday da thambiriba summary gi meeting sing asi yaubiragadi handagi thada kari tawre mathang thada kari tawragadori kari plan lai haibda singse adom chungsoi soidana khangbigani aduna ekoi gi leiriba CRU gi investment discipline asi ekoi mayam magi rule se naga samina si haiba sima I thamjage next slide please okay rule number 6 ta don't be greedy akoina greediness akoigi khusau thaba haibani akoina sida aina karigumba aigi program ama aigi invest bill ama phange aigi profit khara lege dore khangdana aina ek khusau thajalaga malu sinaba matamda adom adugi potuna risk yamna wangba pot ama oigani aduga akoina greedy oidibani haidana profit su khangdaba adagi investment khatagi wakhanju leitaba knowledge leitaba adu taragadi aina hariba paisa se aina thalong tabi aina paisa laga thamba taragadi tahangda paisa liba paisa du khatana tana henba paisa lago
aduna ai lejari ba ai paisa khara duna ai na mafam chaba ai na phajana khangaga haiba program sindugi manungda si tawragadi ai kana ba khara phangani haibase adomna khangbi ba taragadi hariba adomgi paisa lupa khara kaktuna paisa lupa mayam am olakani adu aina sida example aina directly sida aina Facebook ki kuthang da piba sidi ai kitang nungai rodana khalle adubu ai yamna arrival londa adagi yaba mongda ai haijarake adomna sidi lejari ba selupa khara sina adom chauthok manaba honaga doi adu chauthok manaba honaga daba paisa du aina paisa laga aina puthok taba taragadi adongi emotional leiba adongi nungai taba aduna habadi kai khagadi na khanba sibu oigadro mu khanba adagi sina tawbasina ai profit phangdo wade mu khanba adagi sigi moi possible si chumni jara mu khanba samaina mayamma aingonda emotional mayamma aingonda leiba taragadi adomna adongi life ta akoi financial freedom oiba haibasi chuoi oiba ngamoi adubu haiba akoina leiriba akoi piriba program sidi adomna lejariba selupa khadagi khara khak apam saba yengaga haiba sina chumiko si phaiko haibasi profit leigo haibasi khagna adomna thadaba taragadi adomna thadariba pasha khaduna pasha mayamama olakani haibasi ma ai site gi thamjage aduna akoina ready tawdabida akoi paisa si yariba makhai akoi kero tawna bhona si adomna ready yamna lei taragadi adon backup si leigani haibasi ma ai site gi thamjage okay next slide please okay rule number 7 da akoina education self development haibani ado akoina education si akoina school da college da tamaiba akoigi dumba keno donate sida akoina pigadoiba education si financial education financial literacy si akoina online gi kuthang da offline gi kuthang da adagi adom da akoi pibagi khudong sabadoni aduna ngasi aina pijarisi online gi kuthang da Facebook live ta mayam da akoigi financial investment gi basic weba do marun singdo pijabani aduna education si hek lairiba makhai adongi development si oigani aduna education si hek lairiba makhai adongi askuibasu adongi asumbasu loina ba khamangangani aduna akoina investment gi education si financial literacy gi education si leibiba taragadi adom yamna development oiba bisakama oigani habadu ai thamjage aduna akoina sida partner consultant manager leader manager akoi mayam ama leisi mai magi education lack of education ni matung ina mai class level akoi gi president lebi ba sing sidagi aina hena knowledge hena khangbe heli haru matamda choya yaroi aina vice president leisi karigino ai on the lack of knowledge kara what education kara what paduna ai vice president lehagon aduga akoi gi certificate aduga akoi gi manipur da leiriba adagi prithvi da leiriba akoi gi 71 akoi gi keno sing si president sing si mokoi si akoi gi knowledge yam leiraba full loiraba mioi ngaktani haina ai thamjage aduna adomsu adongi development gi damakta akoi pamba taragadi financial education gi matang sida financial literacy si lomina si aduga akoi gi piriba API na piriba education si matam gi si akoi punna saruk yamina si habasima ai gi site gi thamjage okay next slide please okay run aita always multiply your investment profit haibani adu sida akoi gi greedy akoi gi lazy akoi gi investor sing gi yamna nungai taba haigadra khara laiba income haibadi tham da ilupa lagama mai income lai haiba laksina pethok sab but adu mana laiba income do tathiba numita di mai lakto la aroiba aduna akoina sida akoigi investment gi profit se hekat na bagi damakta akoina lazy oirodabani investment tobada aigi laiba investment didagi hena amuk khara thamaga profit tanana bagi damakta ai anauba investment gi tun singsida ai invest tawna ba onaga damni matam chupada adumaina akoina anauba investment gi tun aigi asset se create tawriba makai adongi profit su hena phangani habaduni aduna hariba academy of private investor na pibiriba run nipan se aina chap chana aina follow tawragadi adom yamna ayangba matamda atemba matamda adomna pamiba dream du mai pakani habasi mai thabjage okay next slide please okay capitalization akoina capitalization habasi karino habasi ai next slide taksake capitalization habasi akoigi yamna important oiba yamna emerging oiba adugumba pot amani akoina financial plan da akoigi compounding interest ki matani sida pirise akoigi lejariba adongi haibadi sida akoina pirise salary natraga adongi income se 100 euro se adom thamada lakpa mi moiraba adudi hariba 100 euro da laiba sigi 10% se adomna akoigi invest obatara gadi akoi thamada 10 euro per month se oirani hariba sigi
10 euro se adom na 10% da akoina sahi amagi manungda akoina invest to bataragadi akoi euro se 204.96 se adom na akoi recover to bangamgani adu samain tawdana akoina mathang akoi gi haibadi sida 10% da akoi gi 200 euro phangba 300 euro phangba mai magi tongan ba income lakh padugi matungina tongan na akoi gi magi thadari badui matungina tongan na magi laksai but adu akoina aigi luxury ba aigi income dugi only 10% khak tang aina 10% da par annum da aina thamkiba matamda aise sahi tara da de kaya phangi hai matamda 1,384,19 euro se adong cover to bangam me okay aduna akoina compounding interest ki faida ngak position aigi luxury ba aigi income khak haibadi aina lupa lising kun khak luxury ga su aigi lupa lising kun dagi only lising ani khak hai basigi compounding interest ki niyam sida aina thambi ba taraga di adom sungsoi dana paisa pai ba mi ma oigani haibadu ai thabjage adu akoina compounding interest se karama mongda kamaina karai no haibadu ai next slide ai taksage okay next slide please Sadipal, please change the slide. Sir, slide says to be next slide ni sir. Next slide later. Oh, okay. Thank you. Koi financial plan sida koi na PVD se compounding interest ki matang da koi kamai na khot ka dagi haba se koi sida phangbire adong gi salary se koi gi thama da 1,000 euro se phangbo oire na hairasi adu haiba 1,000 euro se koi gi 10% khak haiba di aina set to matam da hai koi 100 oirani 100 se per month aina koi gi tongan ba haiba di sahi ma da 12% da adagi 24% da 30% da aina tongan mafam da aina compounding interest aina thada bataragadi adongi income do kayamna lakadagi haibaduni akoni stepi se aduna si compounding interest khotbagi matang se ekoi gi vote kumba adagi hoi keno ba yauragadi hena nungai jagadabani but adubu aigi leijaba knowledge ta mayam da explain tawna ba hona jage okay akoina han ba tha sida adongi luxury ba akoi gi leiba income dugi akoina 10% haibadi 100 akoi euro se adumna invest tawre okay osina akoina sahi mada 12% waragadi tha mada 1% per month oirani adu itaragadi nasi aina lupa chama sorry aina euro chama aina thadagi basi tha madadi 1 oirani adu itaragadi next month di agi interest siga agi capital no punjalaga 101 se ai phangane adu next month di agi 101 sima agi laksagrabani sida agi tha magi 100 sumo hapsalaga doine ba adu itaragadi 201 se oirane ba 201 se si semu aina 1% sida amuka chumu aina invest tawgi matamda adom 203 se ai ani suba thada recover to bangamgani aduga hariba 203 sida thadugi luxury ba income dugi amuka su 10% lama haibadi 100 euro sima amuka hafsa lagadi ai 303 se ai oigani hariba 303 se aina ahum suba thada mu aina lakada ba income se 306 ai phangmangam gane ba ai capital 1 gane adu hariba 306 leiba aigi capital sida aigi tha amagi 100 euro sima hapsan matamda 406 sigi se aigi capital oigadoni haiba sigi capital se aina mari suma tha sta moi thada hi matamda 410 si phangani samaina tokdona aikoina tha taruk subada 3 subada tha 3 subada adagi sahi manga gi sahi samaina mathang sahi putha bogi aikoina hotpa matamda adom yamna angakpa makak pokani haibaduma ai thamjage aduna aikoina financing gi plan se aikoina compounding interest ki program sida adomna sansan matamda adom gi leidiba adona pamjari mo wakhalon punama adu ai gi thongjari be income duna achongba senpham ama sagatpa ngamgani aduna hariba sigi program se chathadaba taragadi ai isama khujik chumba keno se sei kuthanga hejalabani adu chumba program se ai mata ai khangongdabani na plan tahogdabani na life se loisalagadorobani adubu sigi knowledge se already aina sagi hana sahi taraga tare nipan sahi taraga matruk sahi kun suropodagi aina khambo oi taragadi nasi ai sahi kun ga mari manga sigi manungda taraga mari manga sigi manungda ai yamna pasapa ba mi ma ka oirangani adubu akoi thengbadi nate adom na laijani ba adom dogi thoi ba income do
adudagi aigi paisa si income si sengot kadabani kanaguma mimdagi pururaga ai nungaige habadudi never aduma oiroi magi paisa du moi singma mathau tagani aduna ai sen sana isabu nungaiba mi ma semge hai taragadi aigi thokchariba paisa lupa khara khajik aduna chawthokna na ai honaraba matamda da adom nungaiba financial freedom amadi adom nungaiba mi ma oiba ngamgani habasi mai tamjage. Okay, next slide please. Okay, akoina sida example amakak akoina leijare nomada lupa koi dollar amamam se akoi sum tungsan matamda 30 days tadi nomi kunthan ne di kuthar di adom $30 phangani adu hariba $30 se sahi kuntha da di adom $10,800 se phangane hariba $10,800 se adomna compounding interest ta adomna sahi mangagi aina invest to kiba matamda 200,450 sigi 2,450 se adom phangane ba aduga sahi tara gida aina hariba kogi 10,800 se aina thada bataragadi 6,901 se phangani aduga sahi trama da aina thada bataragadi 14,987 phangani adu sahi kun gida aina thamba taragadi aina recover to goda base 26,677 phangani aduga sahi kun manga gida aina thamba taragadi 56,365 phangani 30 years study adomna phangado se 105,997 se adomna recover to bangam but sigi pose akoina capital adongi income ne aduga capitalization haibasi karino haragadi aigi leiriba capital income dagi aina thamkiba investment amount si khaidoga lemhauba paisa dubu akoina capitalization kawi aduna sida akoina khaidoga lemhauba aigi capitalization se kano haiba matamda 95,097 se adongi capitalization ni adu si hot kamaina hot pa angka no haibado ai next slide ai make sense taksage next slide please. Okay, akoina fundament 10 of capitalization and creation of capital income haibani adomna akoigi invest tawdaba adongi amount si $72,000 ni haina akoina khalasi hairiba $72,000 se sigi se aina akoigi compounding interest ta aina paisa si invest to kiba matamda adomda lakadaba adongi interest se akoigi $209,000 se adomna recover to ngame adona ani se punsan naragadi 281,000 se adongi capital income moina adom phanganeba adu hairiba capital income se sidagi adomna thamkiba investment amount do minus to matamda lemhoriba $209,000 se adongi capitalization gawi haibani aduna adongi capitalization asina adomna thatakiba adongi capital dagi hena sawi sibune akoina compounding interest ki anakpa akoigi akoina khaludaba pot aba harise aduna mayam punamak akoigi financial literacy koi financial education si mamutana amam tangwaina khamina naba hona si haibasi mai sati thamjage. Okay, next slide please. Okay, aduna aina ngasi pizariba slide sing asi mayamda akoigi peli natragana nungaire haibale jagana plus thagat piro aduga akoigi kitang wali hairagana minus thagat piro. Okay, thank you. Aduna akoina hozik next time akoina tawada base karino haragadi akoina lakadoriba akoigi tha ahum sida akoigi adomna lawdaba adogi life ki adogi khanjaba adogi manglan sing adu akoi tha ahum sigi manungda akoina sanghoragadi adomna pamjariba adomgi dream do yamna fast hoina adom maphauna ba sumchoi soidana akoi ngamgani aduna akoigi EIP da leiriba CRU hariba sigi kairosi akoigi tha ahum sigi matungdadi akoi uba phangkitabasu yai aduna hoji akoi matam leiri aduna nuksiraba akoi ngasigi Facebook live sibu yengbiriba leader puna magna isagi maximum akoi kusi akoi get tonganaba adagi sesi wakalana ba hona usi aduga yaujadriba khangja hajidriba pura maksu akoina lamjing biraga makoi bosu financial literacy se phangalaga financial gi phidam gi lambida akoi chamina na ba hona si aduna please akoi huzik piriba akoi gi API gi kuthangdagi 302 gi gift amakak akoida tibiriba si akoi hayeng na loigadabani aduna please ngasigi yembiriba bihor puna magna ai tabi puna magna akoi gi leibiriba isa gi team sing aduda
हाइरिबा वाइसिंग असि हाइबिरगा VIP मेंबर ओहनबिदुना अखोगी हाना ममांगदा यावखिबा ओरगसु नौना यावगदबु ओरगसु 300 क्रू हाइबसि पुनमक्ता पिबिबनी अदुना 300 क्रू सिसु लहौरगा अदोंगी लाइफता नुंगा याइफबा फाइनेंशियल फ्रीडमगी लंबी अमखक फंगनाबु होनामिनसी हाइबदु मै थमजगे ओके आई साइसे मतंगसदा लोजरे ओके थैंक यू सर दीपक थैंक यू